Puari da ahan boy na Manipur gi ngam khai ngak tuna thamna bagi dama political party di CSO singoi bapun mabi phamama pangkok. Framework agreement ki batang da United Naga Council ki kari firep lai haibadu sabsana khangal haina MPCC na demand toropi. Kamjong district ki Kongkanda lalhoba sing ID ahum thangna thangna pokai handuna Assam Rifles ki kambu ba debus tawkre asok apan ki paudi lai. Cooperative ki hokat khat hanbana thabak phangdaba naharol masing hantan bata natana shanmelo da sauna kana bati ngam haina minister namsa kipkena hairi. Nupi de suit haizen bada sena ba mioi matik saba sairak pi na ba miyam na government ki pungning singsilakli. Amasung World Champion mangarak oikrabi MC Mary Kom Indian Boxing in National Observer degi resign tawkli. Mayam bukram zari adom ni every pas impact news ni ay keke thoksom na hujek kungsa se phawgi maroi ba paw sing yam da pisari. Manipur gi ngam khai ngak to thamna bagi wakalonda Manipur gi puari da ihan han poi na ngase political parties sing amadi civil society organization sing gi oiba pun ba mifam ma pang thokre framework agreement ki matang da pang thokhe ba mifam da Manipur gi ngam khai amadi apun bagi saktam kai han da thambada Manipur da leiba political parties sing civil society organization sing amasi stakeholders sing pumna ba khena ba thamdana punna sab ana ba miyeng amada sangsin minana ba haiba warep sing asi yauna tongan ba warep manga lokre adabu mifamaduda Naga People's Front ki mihun amata saruk yakhide baki maramsu amata pirkhide ngasi Manipur Press Club ta pangthok kiba mifam adu Manipur da leriba CSO sing apun ba body oriba UCM amuko ba di CCS ke na sintra pangthok pani ngasi nungthil punga marom taba du ID ki hoduna numidang pung manga makhai phawba punna Pung marirom pangthok kiba mifam aduda India government ka NSNIM ga sanariba shanti ki wari asi ki waroi sina ma thuba matam da lakaba yan leiriba sida orakpa yaba phibam sing puthok tuna kupna khanaki haukiba November 31 da pangthok kiba often dialogue on the possible outcomes of the framework agreement da lokiba mya ki warep sing adusu ngasi ki mifam da sokat pahaiba sina ngasi ki mifam da gani su warep lok oiki makata warep sing adudi political parties sing na framework agreement ki matang da sangsin ba khongsang kodimak Mayang warip asip kai khumna ba bong da sangsin ba haiba sina ahum su warip oiki marisu warip oina political parties singa center da satuna framework agreement ki matang da magi party ki center ki losing ba singa taksin ba CSO singi apun ba kangpu su center da satuna taksin ba haiba sini loina manga su warip oina hojik orakli ba phibam singa si punna khana minana ba Manipur ki mafam sin ba thungna paksana framework agreement ki matang da general awareness program sing pangthok ba asini Political party haiba laitana akoi CSO haiba laitana Manipur gi context da stakeholder ori ba akoi punama amato oina changchen minaba haiba sidai sida ngasi mifamna amato oina yanaba ga loina na makha tabadadi akoi gi tongan ba khongjang oiraga su ngasi leminari ba warep sing asida masigi chamanaba mawong amada natraga su masiga manaba mawong amada magi level da framework agreement asigi matang da akoi changchen naba su ngasigi mifam asina amato oina yanare framework agreement ki matang da nungnang ba leiri base masigi apunba united oiba force ama saganaba honaba haibadu akoi ngasigi mifam asi pangtholo matung dagedi khara makhaidi madugi pandamadu phangbangam le Manipur apunba gi oina akoi punna changsin laganda ngamkhai amasung manungi oiba apunba gi saktam ase akoi punna ngangmina ba ngamgani haibu thajabadu ngasigi numire sidegi koida khara makhaidi chauna leire Manipur miyam da nungnang riba framework agreement ki matang da United Naga Council UNC ki kari firep lai haibadu sabsana khangal haina MPCC na demand tawrakli loina na UNC NSNIM amadi BJP asi triangle amagi maikai ahum ni haibada UNC ki kari wakalon leibagi haibadu gi pakum pa mi haina Thamman Assembly constituency ki MLA su ariba MPCC ki wangang loi kumuk sam joy ki sana UNC da khanghan khre
ngasi Congress baban da paumi singa una ba da joy kesan hai singmi tami nungsi sana na lemin nagada pani Manipur kai be yaroi haina law bagi dama Congress party ki deputy leader oriba hana ki deputy chief minister Gaikhang bu naga ta ba pham sing da sang bat thingle hari ba si yamna leibak masa ta da ba wafam ni maram asina Manipur ki ngam khai gi matang amadi Manipur manung da state ama semba loinana lengak ani topic wafam lakpada UNC ki phirep karino haibadu khanghanduna lup asigi aseng saktam madu biam da khanghalu haiki UNC हाइबसे करंब पार्टी नो हाइबसे UNC ना मसाना ताकथोक सरे होजिक मणिपुर प्रजा पुनमक नुंगनांगरिबा फ्रेमवर्क एग्रीमेंट की मतंग दा UNC की करी फिरेप ले हाइबसे मसी तसेंगना लाउथो होजिक मणिपुर की बाउंड्री चेंज तौरपदा UNC ने सपोर्ट तौब्रा मणिपुर की स्टेट मनुंग दा विदिन द स्टेट अमा सेमकपदा UNC ने सपोर्ट तौब्रा नत्रगा एडमिनिस्ट्रेशन अनि खाइदरकपदा UNC ने सपोर्ट तौब्रा हाइबसे सेंगना nganglगा आइगी कलर से मसिनी NSNIM अमसु UNC अमसु BJP हाइबा पार्टी अहुम से ट्रेंगल अमगी मचई नाम नामनी मखोई से पुन्न सतमिना बेना हाइबदा करी मोट लेबेगा से UNC ने सेंगदोर UNC गुम्बा हंचक आसक फाबा कांगबु अमना मणिपुर थुगाइना ब होनरकपदा कांग्रेस पार्टी ना चिंगजाव गुमना लेप्तना लेगने हाइबसे UNC ना कॉफरoi पाउमी सिंगा उनाबदा जोय केसन मखा तारदुना हौखिबा नुमित खरगी ममांगदा पांथोकबा NPF की मिफम अमदा लोबसिगा वांगांग लोय अमना फोंदोखिबगी मतुंगिना हौजिक मणिपुर लैंगाकता यावरबा NPF की MLA मरी असि लैंगाक असिगी सका मरी नि हारिबासि NPF ना लैंगाक असि हुमदुना पुरे हारिब्रा हाइना वाहंग हंखि लोयना NPF की अपामबदी मखोइगी मिखलगी मैनिफेस्टो दा यावरे हाइना सु मिफम अददा फोंदोखरिबा सिदा मणिपुर लैंगाकता यावरबा पॉलिटिकल पार्टी सिंगना मियेंग संग बसुंगनी मरमदी NPF की मैनिफेस्टो दा मरुइना पल्लिबा वाफम असि नागा ताबा मफम सिंह पुनसिन बा हाइबा वाफम असिनी हाइना जोय केसन फोंदोखि लोइना इंडिया की प्रेसिडेंट असु NSNIM की वारोइसिनमा पुरक लगनी हाइना लाउथोखरबनिना मणिपुर लेरिबा पॉलिटिकल पार्टी अमदी नॉन पॉलिटिकल पार्टी सिंह पुनसिन मणिपुर की ngam khai amadi apunbagi saktam kaidana honaminasi haiki ngarang nahan NPF की कॉन्फ्रेंस अमदा NPF की लुसिंग बमना NPF की MLA मरी असे अखोई की गाड़ी लेब गोमेंग चका मरी नी अखोई लोनना चलिबन हाइकी मसिना ताकले चका मरी से यावदब नुमत गोमेन से लेंगरोय गोमेन से गाड़ी ओररोय चलरोय बिस्ता अदुनदी NPF की मरी असिना हुमग पूरी प्राइवेट से वंगांग लो यदुना करी हाइकी अखोई NPF की अपामबदी अखोई की मैनिफेस्टो द इरे अदुन हाइक NPF की मैनिफेस्टो करी है इरे बिसे लेबा पुनो मन खमनरे नागा इंटीग्रेशन अखोई की मणिपुर की लेब पोचिंगसु नाक लोइनब फुअग सखिब हाइबन अदुकुमलबा मैनिफेस्टो द इरिबो पोटो लेरिबो पार्टी गवर्नमेंट समिनारिबा BJP अदुगा LJP NPP तृणमूल कांग्रेस मयाम से सौगत प्राइवेसे मकोई मसा मसा गे ओइबा वाफम पुथुरकपा से तंगाई फति फ्रेमवर्क एग्रीमेंट मियाम दा खंगलो हाइदन ngasisu कांग्रेस पार्टी ना वाकरी फम सथखरे फ्रेमवर्क एग्रीमेंट दा यारिबो वाफम सिंह मणिपुर मियाम दा खंगन दबगी नुंगांग नरिङै सेरक्ता इंडिया की प्रेसिडेंट रामनाथ कोविंद नागा की इशू अथुब मतम लोसन याना लेरे हाइना हॉर्नबिल फेस्टिवल दा हाइखिबसिना हेन मिपाइनिङै ओइरे हाइना हानगे चीफ मिनिस्टर ओक्रम इबोबिना फोंदोखरे MPCC ना फ्रेमवर्क एग्रीमेंट मियाम दा खंगलो हाइदन मणिपुर की तोंगान बा असेंबली कॉन्स्टिट्यूएंसी सिंगदा संगसिलप खोंगसंग की मखा चतर पोइनङसी पाचोय ब्लॉक कांग्रेस कमिटी ना सिंदना वाकन इन्फम अदु तेरा लुक्राम लेर कम्युनिटी हॉल दा पांगथोखिबनी ngasi की मिफम अदु दा ओक्रम इबोबिना BJP बु पंगांगांगबा सिंग खुदका मानदब पॉलिटिकल पार्टी नि हाइना मराल सिरेदन हाई मिखल ममांगदा BJP ना NPF को समिनारोय हाइरमलगा मिखल मतुंगदा NPF को समिनखिबा सुमना इंडिया के प्राइम मिनिस्टर ना मिखल की भोट खोब लापदा मणिपुर काहेल लोय हाइना फोंदोक लमखिबा अदु मिखल लोयरबनी ना महाकना हाइखिबा मणिपुर काहेल लोय हाइबा वाफम अदुगी ओना तैनबदा तौगदोरिब्रा हाइना सिंगनबा फोंदोखि ngasi की थरमदा सरू याखिबा हानगे डेप्यूटी चीफ मिनिस्टर गायखांगमना चीफ मिनिस्टर वीरेना सिंग तमगा समनबा यारमद्रे हाइना हंजिन हंजिन लाउरिबा से अरानबो यमफम यावदबा वाफमनी स्टेट अबगे चीफ मिनिस्टर अमा ओइना दायित्व यावद वाफम फोंदोक हनिंगदे हाइखिबगा लोइना सिंग तमगा नुंसिनदना समनबा यादना लेरंबा तारबदी हौजिक लेरिबा अपुनबा मणिपुर असि लैखिगद्रा हाइबदु खंथबियु हाइखि भारत अपुनबगी प्रेसिडेंट श्री रामनाथ कोविंद जी ना नागा की इशू से वारोई सन अमा पोरकनबगी यामन नक्सल हायरपसिदा अमुक हेना कोई पाखपा में यावरे भारत अपुनबसी प्रेसिडेंट हाइबसे कॉन्स्टिट्यूशनल हेड ने सुप्रीम लीडर ने मानग तराई हेता हाइबे याब नते दायित्व लेबे मीना हायरपसिदनी कोई लेबे यारक्रिसे The voice of the people is the voice of God. How do you pay? Kaya kuina mo koy tinggal ini
kaya kina lot na thamna ya gani nongma di soidna phongdok ta ba ya dan phongdok ki gani adu matamda mai ne sap na tangoi olaba kana choira male haidana ni rise ta bodo mado ke pudum ke mangmin na gani mado tobi ganu sini masi haidok ti phaude atat atham leitana protest tau ki gani Kamjong district ki manung sana laiba kongkanda ngasi IT ahum thangna tanana fokhai handana Assam Rifles ki kangbu abada ambush sathakre Baugeli ko namagi matung ina thaudok asi ngasi yupung manga makhairam tarak wadwaida kunthra matoi suba Assam Rifles di koi gi Major Jagannathan na lusing bakangbu ama Kamjong district ki AC Kulda medical camp ama pangthona ba lakpa ki lambi da thokibani hojik phawbi ko ina thaudok ta thoidokpa so opandi yaubagi pau phangdri ID ahum thangna tanana pokhai halaba matung da khangdaba khulai matik san paiba mioi sing aduna nongwai round kaya ama su kapsilaki haina pau asina makatari loinana hojik mafam da Assam Rifles ki ahead ba kangbu sang sinduna tibom gi thabak kana sathari National Investigation Agency NIA na Kangleipa Communist Party ki member ama Delhi de ki fare hairi faraba myo yadudi sanabam inaubi ni mahak lalulo bas ki fan sengkat pada amadi khosukulai sing supply tok ta sena ba myo ni haina NIA na hairi KCP ki commander in chief Khoirom Ranjit kaloina na irungbam sanatombi amadi P Prem Kumar Maitei bu sahi sig January thada Delhi ki Mayur Vihar de Delhi police na phakat khibani case adu March thada NIA da sinaraba matungda July thada IPC ki section 120B gi makada makoi ohungi matakta charge sheet thangkat akibani case adu ko mari leina chigat pada NIA na sanabam inaubi pu phakat pungam kibani hairi ngase yopung mari ga minute 15 rom taba matamda UNLF ki member amakaksing khono gi parking mayadagi Thobal commando yuri na fare Paramyo yadudi tongam awang laikai digi Pairembam iboyai masing Elias Sakti sahi ni furipan apokpa laikhidraba P Aviram ni hairi Kaksing khono amadi wabgai area gi naha sing UNLF member oina mahana requit tawbani hairi Haukiba December amada Narcotic and Affairs of Border na police station Manipur na drug lalon mabio yama Thobal Moijing lam khai digi fare pharabamio yadudi Thobal Moijing digi MD Rakibur Rahman masag sai kunthra mari sure mio yasi digi local market lupa lakh tara mangarom gi mamal oikata brown sugar kg amaga kona na phakibani pharabamio yasi gi matakta case am lokat kre nakala maramda ngasi district police commando Thobal na unla ki active kadar ma phare pharabamio yadudi Tongam awang laikai digi Pairembam iboyai ma Elias Sakti kawi masagi sahi ni puri pan sure meo yasi kaksing khono bazar digi phakibani meo yasi ki matakta mari lainaba police station na case ama lokhat krihai na piaro ge serola mana khanghalakli Lampel supermarket asida anoba kaithel saba tarbadi kanglup khuding maki oiba kaithel ama sabiu haina se minister gi mafam da Lampel supermarket development joint action committee na hairakli wafam ase kaithel asigi taruk subak kumon thorom da mahut minister Sayang Kumar na Lampel supermarket ta anoba kaithel ama saragani haina laukthok ki badugi matungina committee asina phongdorakibani committee asigi kaithel sadingi mamangda hanadagi kaithel phamdra lairiba singi card hana issue tobiu haina mari lainaba singi mafamda phongdoki panbai abadi haukiba inkum jalisini taramathoi gi me thadagi ngasi phawba Lampel supermarket ta singmi tamiga purba kaithel kanglup kayana phaminaduna lagli kaithel asi hanagi se minister Okrami Bobina amadi hojik se minister oiriba matamadugi wangang loi oikiba en Birena Imphal city gi akoibada phamliba street vendor sing asi Lampel supermarket ta phamalaga Imphal city bulu na na thamna ba haiduna Lampel supermarket ta ngasi phawba phamlakibani mau kaki oi ba maming ama tholaga mau market sarani Lampel supermarket ki area da haibase masi akoi khitang nongai pate kari humba market si sabi ge haiba leiba taraga so ikoi mau kaki ming na taba Manipur da leiba praja myang simi tami animaki apun bagi maming oi ba ba koi simi tami gi animak pun bagi ming oi ba ba dum maming ama thon biraga ko kaithen si sabi ko na koi hai Miram dagi pairaktura lokta khongbanda sakta ba lamlaki usek sibo lokta khongbanda tariba praja singna lang amadi hu sizinaduna phabagi thaba kaya sathare haiba kangnaba pau phangbadagi Bisnupur Forest ki team TYDA club Tobul Global Science Club Khoizuman Oinam Grazing Ground Development Committee ga puna khosamnaduna ngasi Bisnupur district ki lokta khongban ga tainana leiriba Oinam Oksoi Fat Laisoi Pat Bapan Isok Pukrambam Sanjenbam amadi tongan mafam singda survey sathakre ngasi ki survey adu pu lusing liba Bisnupur Forest ki range officer S Ratan Kumar na hai
Hauzik ki matamda lamlaki usek sing phab ki sang asi khara makai di hantarakle adubu kanaguman hariba lamlaki usek sing asi bu phab thengnarabadi Wildlife Protection Act 1972 gi matung ina fine oina lupa lising kun manga aduga zelda sahi ahum phawwa phadok tagani haina mahana miyamna phongdoki ngasi ki khongchat atuda Deputy Forest Ranger MD Talib Su Sarugyaki Lairiba khunja singsina masi lang thakpiba hu chaibiduna amadi uchek waya lamlaki uchek mayam paire iba natraga hana lejeri uchek mayam bo hat purse masi tobiganu amadi masi karigumba tobu taragadi akoi forest department amadi koi hairiba club singsina gi member singna thengnaba taragadi masi akoi gi ain gi matungina koi gi Wildlife Protection Act 1972 gi matungina koi sahi ahum bhawba loina na koi gi lupa lising kumanga gi fine Pawba koi tihen bangam bagi kanoduma koi eksigi matung Cooperative Society ki iho hena mapangal kankat hanbana thabak phangdaba naharol masing hanta hanbata natana sanmel on the sauna kana bapi bangangani haina Social Welfare Minister Nam Sakip ke na phongdokhe wafam ase ngasi Renew Handloom and Handicraft Cooperative Society Limited ki branch kunifan hangdokle haina laukthok ki thoramda phongdokhe bani thoramasida Minister Nam Sakip ke na State asida lariba cooperative society sing ngasiti yamna improve oiri haibada haiman bathok loi society sing na bank teki loan lauraga sing bagi hainabi leiram dab adu ngasiti matam sana loan sing bagi hainabi leirakle handloom amadi handicraft na state asigi sandmil loan fagat na bakhona bada asauba thodang lauduna lakli hena phaba sandmil loan oina bagi tamak handloom amadi handicraft ki polam sing quality leina masing hena puthokpa ngamna bahona minase haike minister na makha tana hai Society asigi makha da thabak piriba member listing amaga sama taragi manungda mapuro belai khitrabe nupi amadi kana laitraba mioi samnga henbana thabak piri tabda nungai pa madi sauktok saba poi state asida cooperative society singna hena mapung phana saukhat hanba kitaba kathok pukaloi na puksel sengna thabak tauba renew gumba mioi kaya tholpa mathau tai awon ba madi saukhat pa Manipur ama kitaba aikoi puna ma toina ma mang thana sangsin minasi haina mahang na phongtokhi ngasigi thoramadu da Nagaland gi Kohima yauna State asigi district taramani the society asigi masalo isang hangdok le haina minister na lauktoki ngasigi thoramadu da former minister Dr. Qasim Ruivha amadi se minister gi political advisor Dr. R.K. Ranjan Su Sarugyaki Manipur the cooperative society asi henna mapung phana chawkat laba gidamak renu gumna mi oising thokrakpa darkar oi ngasi degi hona ihoi amata oina Manipur da cooperative society ki iho henna kanhat handana ehoi gi economy da achoba ahongba ama puraktuna chawkhatpa wata padaba lamdam ama oiba ngamnaba hotnaminrasi matang sas da break malauchage break e matungda triple talak muthatna ba semle ba draft bill gi matung ina nupa bana talak ahum lag hairaga mahaki loina bibu khainarabadi sai ahum jail da thamba yabagi paw amadi Manipur masung maling tongan ba i pau sing putun laksake impact news buming tadun lebiu berake matang na mayam abung kana taram na oksari bulletin suki makata pa pau mayam da pisiri triple talak muthatna ba assembly ba draft legislation ki matung ina nupa bana talak ahum lag hair ga mahaki nupi bu khainarabadi sahi ahum jail da thamba yai hairi official pau matung ina draft toriba Muslim Women Protection of Rights on Marriage bill gi matang da mot pirak na bagi damak state government sing da thakre amadi madagi pakhom atuba matam da pirak na basu khangan kre hariba bill ase lalaba da paper tara manga tagi phamba hauga toriba parliament ki ningtham mi pham da puthokna khanaraba yai hari pawgi matung ina bill asina triple talak na traga talak e vidat na khaina biraba nupi amada magistrate na traga manakta satuna pikliba masa sing amadi mahaki damak sel gi mating pina warepta yabagi sakti supiri Hariba draft ase Union Home Minister Rajnath Singh na lusingba Minister Singhi oibo kangbu upana sembani draft ase semada External Affairs Minister Sushma Swaraj Finance Minister Arun Jaitley amadi Law Minister Ravi Shankar Prasad su yauki State Singhi mot hek lakpaga Law Ministry na proposal ase Union Cabinet ta pukalagani hairi Singju yokhat palu Manipur ki me makada Singju Festival Committee na sinduna sahi asigi Singju Festival laliba December 9 ki hauraga mathang sahi gi January 9 phauba pangthokadori numitaran nithoi ni subna pangthokadori festival ase Imphal West District ki lamsang kendra ki manung sana lamdeng makha laikai lampak ta pangthokani Preservation and Protection of Indigenous Culture haiba theme da pangthokadori festival asida landam asida phangba mana masingi oiba Singju makhal
चिंजाक मखल सिंह खुद साहिबी पोथोक सिंह यावना तोंगान तोंगान बा स्टॉल चामग यांखैना मियाम की पुनिंग सिंगसिन अब होनगदौरी फेस्टिवल असि के सरुक अमोइना नाट की ओइबा साना खोनबा सुमांग कुमहै सिंगजुगी मनमदा सेमिनार अमदी नेशनल अवार्डी फिल्म सिंग स्क्रीनिंग तौबदा मपुंग ओइबा सरुक ओइगदौरी फेस्टिवल असि के मरी लेनेना पाउमी सिंग उनबाबदा सिंगजु फेस्टिवल ऑर्गेनाइजिंग कमिटी के चेयरमैन डॉक्टर एस मनाउतोना फेस्टिवल असि मपुंग फाना पांगथोकपा यानाबा फेस्टिवल पांगथोकदरे मतम असिदा लुप अमतना बन ब्लॉकेट अमता तौबिगनु फेस्टिवल असिदा लमदम असिदा लैरिबा मियामना मपुंग फाना सरुक याबियु हाइना अपील तौरकली काउग्रबा मणिपुर की ताबू नुंगदे लैख्रबा तोंगान तोंगानबा मयाम अमा अखोइना लिकोल छानबना चिंबा सिंबा मयामसी मणिपुर मियामदा खंगनजगदोरिबनी अदो हाइबा थौरम असिदा मणिपुर दा लैबा मिपुम खुदिमोना सपोर्ट तौबियु योखतपियु कनागुम लुप अमतनसु हाइबा मतम असिदा बनना चिंबा नत्रगा तोंगान तोंगानबा स्ट्राइक ब्लॉकेट एजिटेशन ना चिंबा तौबिदनबसु कोई फेस्टिवल कमिटी की माइकैदगी अपील तौजरी वांखई थांगापात मपालदगी थौदाम निंगोल गुरुमयुम ओंबी सोनिका देवी सही कुनिपान से होके नवेम्बर कुनिपान की नुंथिल पुंग अमताबा मतमदा थोखेबदगी ngasi phawba yum da hanjilaktre hairi sonika hanjilaktabagi report ase mahaki maporeba gurumayum tijen sharma chai nipumathoi apokpa ji sarsin sharma na hauki nवेम्बर kunmapan da porapat police station da torokibani sonika haribi nupi masa se kulai kusuni mamai koidanai mahangna thokiba matamda off white masugi salwar amadi amuba sweater amalit ki hairi kanagumana thengnabirabdi manangna police station natraga 7 telephone number 7005606454 natraga 7005128791 natraga 8794750415 ta pau pirak na Porapat police station ki officer in charge ki serolamana khangalakli लमदम असिदा अमुक्त थोकित्रिबा थोगनिंगदबा थौदोक अमोइना सही असigi नवेम्बर 15 दा थोकिबा मौनहा अमदा एसिड हाइजिनखिबा थौदोकि मतांगदा मियांगी वारे लौखरे थौदोक असि नुमिदादगी नुमिदांग पुंग 9 मखाइरम ताबदा खुराई सोइबम लैकाई वांखै खुनौदा लैबा मंगसा ताबम संतोष के लोइनबी एम मेनकाना लैकाई असigi पुखरी सोबा मपाल लैबा होटल दगी गाड़ी मसा तोंदना मयुमदा हलकपगी लंबिदा थोखेबनी थौदोकदा सेनबा हातागी इटा खोलादगी एमडी आजाद आली की मसानुपा एमडी सादात एलाइस तोंबा नुमित अदुमक्तदा पुलिस न फादना पुलिस कस्टडी द लैरिबनी लोइनना अतमना एसिड चाइसल लकपकी थौदोक अदुदा बेनका की मखौरी येत थंगबा लैंगजोम अमदी येत थंगबा खदांग यावना मसागी सादा तरागी सांगदा सोक्तना जेनिम्स हॉस्पिटल दगी रिम्स की प्लास्टिक सर्जरी वार्ड रिफर तौदुना लैरिबनी मणिपुर प्रेस क्लब पांगथोकिबा पाउमी सिंग उनबामदा लैखाय असगी क्लब ओरिबा सिटीजन क्लब की जनरल सेक्रेटरी सापम भनवीरना तमथिरब थौदोक असगी मतांगदा सोकलिबा अमदी सेनरिबा इमुंग अनि की मरक्ता यासिनबा पुरंगनबा क्लबना होनादुना लागली लाइबक थिबदी सेनरिबा इमुंगी माइकेनी की थौदोक असगी मतांगदा रेस्पोंसिबिलिटी इलौ लौदना लैथोकपा असिनी थौदोक असगी मतांगदा मियांगी मिफम पांगथोलबा मतुंगदा लैंगाकना सेनरिबा मियोय मतिक साब सेरापीबा अशोकपा मेनका लायेंगबदा संगबा सेल सिंग पुथोकहनबा अमदी सेनरिबा इमुंग असि ममांगदासु निसागी पोलम योलबगी थौदोक कया लैखिबना इमुंग असि मतम सुप्पगी ओइना लैकाइदगी तानथोकपा हाइना वारेब लौरे तमथिरब थौदोक असिदा सेनरिबा एमडी तोंबगी मथक्ता आइनगी थोंगदा लौखटपम थोकपा सेराक लौखटनबा अमदी सोकलबा बेनकादा लैंगाकी माइकेटकी मतेंग पांगबियु हाइखि गवर्नमेंट साइड तगी सोइबा इमुंग सिदैदा ngasiगी एसिड अटैक आइजे अखोइगी होगिबा संगाई फेस्टिवल दा लापिरम्बा अखोइगी ऑनरेबल प्रेसिडेंट साहेब ना हाइबिरम्बा एसिड अटैक एसे ख्वाइदगी साथीबा मनी हाइना फोंदोकपिरम्बा मसिगी मतुंगिना एसिड अटैक से अखोइ हेक संगाई फेस्टिवल की मनुंग चना अखोइ अटैक तोरबनिना सरकार ना मियेंग चंगदगे हाबदो अखोइ चंगनिंगी ngasi Manipur Press Club ta Dr. Thoksom Herald Singh iba saring lairik aigi saring samjirei amadi Nilamani Khuraijam ni iba saring waring lairik langlen sana phongkhre aiba Dr. Thoksom Herald Singh gi oina aigi saring samji lei asi tharaga pun lairik ahum phongkhre aduga Nilamani Khuraijam gi oina langlen sana hariba lairik asi tharaga lairik taret phongkhre aigi saring samji lei asida puna tongan tongan ba hiram saithaba saring humphu yauri aduga langlen sana hariba लाइरिक असिदना सैरेंग वारिंग कुंतरेट यावरी ngasi thoramada national award thangsam ibo pisak yauna Manipur साहित्य की लमदा थवा यावा अइबा कयारा सरू याकी
Swasthya Sarv Kisan 2018 की मतंग नौमगी ओइबा खननबगी मिफम अमंगा से हैरोक पार्ट 1 लाइकोंदा पांगथोखरे थोरम असि स्वच्छ भारत मिशन की सरोक अमोइना लेबाक असगी लेरिबा म्युनिसिपल काउंसिल अमदी नगर पंचायत सिंगी मरक्ता लू नानबा तानबगी पांदमदा पांगथोखिबनी Relief Center for the Welfare of Differently Abled Persons Manipurna Differently Abled Person oiraba khutsa haiba singi Mangasuba Winter Disabled Mela for Inclusive Society for All Satliba Disabled Ohumdaki Pangtholagani International Day of Persons with Disabilities Gamari Lenin and Numit Humni Sumna Toromasi Sagolban Tera Yen Com Lerak Community Hall da Pangtokadabani Lonen and Numidasida Blood Donation Camp Amaso Rims Hospital gi Blood Bank ta Pangtokani Hairi Numit Humni Satakada Batoromasi Manungsanna Department of Empowerment of Persons with Disabilities Ministry of Social Justice and Empowerment Government of India ki Makada Differently Abled Persons Singpu Unique Disability ID Registration Lemna Tawgani Ahan boina Manipurda double renal angioplasty Sky Hospital amai pana pangthokre langjing deki sahi niphum doi suraba nupa ama thabak ngaba madi hypertension na maram orega atop hospital amadi Sky Hospital da refer tawroklaba matung haukiba da November 13 da double renal angioplasty mai pakna pangthokibani hairi Kairakpam banner ki makada wahang amatangdi hanglau haina mingthonba audio cassette amangasi phongkhre Rameswar Ningthauza ki maker Syang Kumar Irengbam na puthokpa isai asigi music director na M Lungai Punni isai asida sangngai rabi sai sakpi Pusparani Surma amadi nongna Manipuri matam isai da khongdarang ba Akash Ningthaujam na sai sakli Manipur Press Club ta pangthokkiba thoramada da sangngai raba artist Narendra Ningobam amadi Rakesh Naurem na sarugyaakhi Laliba December ohumda Manipur State Panchayat Parisana Sinduna Annual Panchayat Summit Porom Patalaiba Panchayat Bhavan the Pangtholagani Haina MSPP gi General Secretary gi Serola mana pause lakni Summit asida thangna ohumlak election mai palalaba ZP member amadi Pradhan Singh okpagaloni na Parisad asigi naungna thau puraga ba member Singh suwasak logani Haina Serol sina makatari Hauzik sanabagi pauda World Champion Mangarak Oikrabi MC Mary Kom Indian Boxing ki National Observer oibedagi resign tawkhre Handakta Sports Minister Rajabardhan Singh Rathore ne active sports person amada pham asi puhaloi haiba wafam phongdokhiba matungda MC Mary Kom na pham asi dagi resign tawkhibani hairi Mary Kom na phongdorapagi matung ina numit 10 gi mamangda mahakna pham asi dagi resign tawkhre Indian Boxing ki National Observer oinabagi damak Mary Kom da hairapagi matung ina mahakna pham asi puramani hairi Banbayai Mamang thada pangthokiba Asian Championship da mangarak suba gold medal lokhibi masaga sahi kunthra manga kakta ngairibi Olympic bronze medalist MC Mary Kom saliba sahi asigi March thada National Observer taramithoi khanbagi manungda yaukhibani list adagi manungda shooting gi Olympic gold medalist Avinav Bindra double Olympic medalist Sushil Kumar amadi former Commonwealth Games gold medalist Akhil Kumar yauribani masigi manungda Mary Kom amadi Sushil makoi gi masana singda haujek su sanariba sanaroini Hoji Rajya Sabha ki MP OIDB MC Mary Kom matang sahida pangthokadariba Commonwealth amadi Asian Games sa saruk yanaba sem saribani Maihorolagi leraklaba lamdam sik ariba masana singi marakta ama oiriba mungna kangsigi tournament ngasidagi first MR Parade Ground hodokre Krida Bharti Manipur na Sindana State ki thakta pangtoliba first Governor Trophy haina mingthon ba Tournament asi Manipur ke Minister Nongthono Biren ge advisor su oriba Moirang Assembly Constituency ki MLA P Sharat Chandran athoy bitulen oidan hogdokhi thasi ki taruk phawba sathagada ba tournament asi hogdokpagi tharamda wa ngangladuna MLA Sharat Chandran haikibada leibak ama masak takpada culture amadi heritage laitaba yade pikraba chingleibak Manipur bu ngasi di lamdam sigi culture sports na masak takli Lamdam City Hockey was a gold Kangsai Nasi Malengi Taki Masana Were, another Pangtoki was Sangai Festival, the Mapangile Boxing Sarukiaribani, Amaronda, Yellow Masana sing Yokatpana, Lamdam Asida, upon Bigasakta Mamadi Nusi Sanaba Purakungangani Haiki. Tournament Asida District Manga, the Tongan Tim Tarana, Sarukiari. I think my culture was from heritage remained. I could indigenous games that I could Lamdam Asida, like Jabanga Jaika, Naikam Napiramba.
ꯑꯩꯈꯣꯏꯒꯤ ꯄꯣꯂꯣꯅꯆꯤꯡꯕ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯌꯨꯕꯤ ꯂꯥꯛꯄꯤ ꯑꯃꯦꯔꯤꯀꯥꯗꯅ ꯔꯨꯄꯤꯑꯅ ꯊꯣꯟꯈꯤꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯃꯣꯠ ꯇꯧꯔꯒ ꯉꯁꯤ ꯄꯤꯔꯤꯕ ꯂꯥꯏꯒꯨꯔꯨꯁꯤꯡ ꯃꯁꯛ ꯅꯥꯏꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯝꯃꯒꯦ ꯑꯗꯨꯅ ꯑꯔꯥꯞꯄꯗꯒꯤ ꯂꯥꯏꯔꯀꯥꯟꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯀꯥꯟꯗ ꯃꯄꯨꯟꯁꯤ ꯀꯠꯊꯣꯛꯑꯒ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯌꯥꯝꯅ ꯁꯤꯟꯕꯤꯔꯤꯕꯁꯦ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯑꯃꯁꯨꯡ ꯂꯝꯗꯝ ꯑꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯁꯛ ꯇꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯁꯥꯒꯠꯄꯗ ꯃꯗꯨꯅ ꯌꯥꯏꯐꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯄꯣꯔꯛꯀꯅꯤ United States of America gi anayamda pangthokhiba International Weightlifting Championship asida India gi mahut sindana saru yaribi Manipur gi hokibi Olympian Saikhom Mirabai Sanuna gold medal lorok pasida All Manipur Sports Association, All Manipur Football Association, All Manipur Volleyball Association amani Athletic Association Manipur sanaro yasi mafamda thagat pa phokdokhiba galoina Japan yumbu oidana 2020 da pangthokadriba Olympic Games asida su mai paktuna London masigi mingchat purakpa ngambu oyu haina sanaro yasi mafamda pausela si piri Nakalamanumda All Manipur Football Association gimi makada sathagadoriba kunmapan suba junior boys inter-district football tournament asida match commissioner referee assessor amadi referee oigadaba mioi 13 gi ming laukthokhiba galoina mioi singasina thasi ahumda ampagi assistant general secretary da report tawranaba association asigi serolamana khangalakli Mapan suba is zone men's softball championship semi-final match in Sananaba Sam Sabal Oikre Manipur Softball Association Sindurangasi Kumalapak Sports Complex Sanakiba softball championship asigi ngasi Sanakiba ahan leg match amada Nagaland na West Bengal buran tara mathoi amada ani suba lektana Assam na Bihar buran tara Srinada ahum suba lektana Orissa na Nagaland buran mga ahumda mari suba lektana Manipur na Bihar buran mga Srinada maiti ba piki bakalona Mga subamati championship asigi aroiba liktana Orissa na West Bengal buran tara sina da maiti ba piki championship asida nupagi group A da Manipur Bihar amasung Assam na sarug yabaga loina group B da na Orissa Nagaland amadi West Bengal ge team sing na sarug yari hayeng ayuk sathariba men's softball championship asigi ahan ba semi final da Manipur amadi Nagaland ka ani suba semi final da na Orissa amasung Assam ani na lamba taunaragani Manipur amadi Orissa ani na mapan sub is zone women softball championship ke final lamba taunaragani ngasi Manipur yubu oidana Kumalapa Sports Complex sana ke banupi gi ahan leg match atuda Orissa ge sanaroi rasmi amadi file ani na run ani ni aduga Soita Babita Aliba Tulasi Ruby amasung Jyoti na run amamonggal logduna West Bengal boy yamna laksana run tara sina da mai thiba piki bagalona championship asigi final sangba gamke ngasi sana ke ba championship asigi ani suba amadi aroi leg tana Manipur ke sanaroi Monorama Avi Sanson Friti amadi Ranjana na run amamam lautuna West Bengal boran manga sina damai thiba pibangam khipagalona softball championship asigi final sangbangam ke Manipur Softball Association sindana sathariba is zone women softball championship asida Manipur Orissa amadi West Bengal no pi championship asida sarog yari hayeng sathariba championship asigi final match sanargani All India Football Federation gi miyeng makada sathariba India Women's League ki preliminary round da Kripsa Naremthong amadi Eastern Sporting Union wangkhai ani mai phakre ngasi Maharashtra Football Association sinduna state asigi Kolhapur da leba Rajshri Sahu Stadium sana ki ahan league Manipur gi team amori ba Kripsa Naremthong sanaroi and Ratanbala L Asarani amadi L S Ranjana na match asigi Taranipa nipu taruk amsung marpatra suba minat sing panjal amamam sandra dari ki tim amoriba Hans Women Football Club po panjal ahums amata maiti ba piki satariba Women's League preliminary round asigi ngasi sana ki bani suba league tana Eastern Sporting Union wangkai sanori Kamalana match ki taramaga nifu mapanam ti mapatra mathoi suba minat sing da panjal ahum aduga Ranjibala Manda amadi Premissory nasu marfu munga suba minat sing da panjal amamam ga sandra panjal Punjab ki team amoriba United Warriors Sporting Club pu yamna laksana panjal taruk sina da mai thiba pibengam ki thasi ki marida league tournament asida saru yariba Manipur ke football ani asigi makhata ba league match amamam sanaragani Arabida bulletin asigi headlines amon hamiam da thamjagi Buari da han boy na Manipur gingam kay ngak tun thamna pagi dama political party of the CSO singi oi ba pun ba mi phama mapang thokre
Framework Agreement की matang the United Naga Council की kari firep lay haibado sabsana khangal haina MPC sina demand tawrakli. Kamjong District Tawbasing ID ohum thangna thangna pokhai handana Assam Rifles ki kangbo bada ambush sathakre asoka pangi paudi laiti. Cooperative ki iho kan khat hanbana thabak phangdaba naharol masing hantan bata natana sanmel on the sauna kanaba pi bangman haina Minister Namsa Kikena hai. Nupida acid hajan bata sena ba mioi matik sab serak pina ba miam na government ke puning sing silak ni. Amasong World Champion mangarak oi krabi MC Manicom Indian Boxing National Observer oi bete resign tau.